Israeli attack la Gaza gi Emung Amagi Meeoi humbudraga taruk Sikhre. United Nations chief na Gaza da mafam amata da sep oidre amasung Israel gi satharibe attack sing asina humanitarian tengbang yanthokpada pak chawna khurau thanghale haina warning tawkhiba hek nonganba irai numita Israel gi air attack amana Gaza Emung Amagi Meeoi humbudraga taruk hatkhre haina rescue official singna ngarang thangju numita phongdokre. Haujik taragani thoi suba chayol changsilaklaba Israel Hamas lan asigi khwaidagi hena mi siba singadugi manungda Gaza city da laiba building amagi mathakta irai gi Israel air attack adusu amani haina Gaza gi civil defense department ki wangangloi Muhammad Basar na haike Al Mugravi family dagi imung taraga taruki yumbirel taraga taruk adugi maming singadu mahang na pike Sikhiba singadugi manungda nupi amasung angang sing yaukre haina mahang na haike Sikhiba singadugi manungda UN Development Program ge veteran employee ama oiriba Hamas Al Mugrabi magi nupi amasung makhoi macha manga yaukre Gaza Strip ki Hamas fighter singna kha thangba Israel da October 3 ta thomjilaktuna Meeoi lising amaga chanirom hatkhi amasung chaniga nifurom hostage oina pukhe madugi matung Israel na strip adugi mathakta lan satharakhe Israel na Hamas sing mang tagandriba makhai amasung makhoi bu Gaza da sakti dagi lokthoktriba makhai Loinana hostage pumna magadu thadoktriba makhai lan chathanaba wasakhe Hamas pu maru phangda muthanaba Israel gi lan asida Palestinian da misam lising kun hena Sikhre amasung lising yangkhai hena sokre maraksida NYT na visual evidence ki analysis amagi matungin na Gaza da lan asigi ahan ba chayol taruk adugi manungda Israel na micham singidamak sepoi bani haina khandokpa mafam singda makhoina makhoi gi khwaidagi chawba amasung khwaidagi mangtangningai oiba bomsing changnai na thadai asoi angam thoktana bagidamak Israel na misam singbu satkinaba order tawkhiba kha thangba Gaza gi mafam amada Israel na pound lising ani lumba bomsing sizinakhe video investigation adu da ahenba mijeng sangduna thijinkhe madu muk chawba bomsing western military kaya mungna sizinai adubu munition expert singna US forcing na mi kungna khundaba mafam singda aduguma bomsing adu kaidawai da thada khidre haikhe Bom thada ki bagi kom sing adu yengnaba kha Gaza gi satellite imagery scan tawnaba NYT na artificial intelligence tool lama sizinakhe Times reporter singna foot nifu natraga hena pakpa komjaw sing yangsinkhe munition expert singna pound lising ani gi bom sing khaktana Gaza gi light sandy oi balai mai aduda madugi size adugi kom sing semi haikhe aroibada investigation aduna satellite imagery amasung drone footage ta adugumba komjaw saniga nipan khangba ngamkhe masi nataba bom thada khibagi thogdo kaya marum su leiram khiga nei Pentagon na Gaza gumba urban gi mafam sing aduda hena chanagani khanba hena pikthaba bom sing Israel da thaba hengat khe madumakta da October dagi auna US na pound lising ani rongi makhalama oidiba MK84 munition lising manga hena Israel da pisin khre